ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯁꯅꯥꯅꯨ ꯍꯥꯏꯅ ꯀꯧꯕꯤ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯑꯁꯤ ꯑꯔꯪ ꯑꯔꯛꯇ ꯀꯥ ꯍꯦꯟꯅ ꯉꯥꯎꯖꯕꯤ ꯃꯕꯨꯛꯆꯦꯜ ꯈꯔ ꯄꯤꯛꯄꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯁꯅꯥꯅꯨꯒꯤ ꯃꯅꯝꯃ ꯑꯅꯤꯅ ꯃꯁꯜꯒꯤ ꯅꯨꯄꯥ ꯑꯃ ꯊꯤꯕꯤꯔꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯅꯨꯅ "ꯏꯅꯝꯇꯣꯟ, ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠꯇꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯇꯥꯡꯕ, ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯍꯌꯦꯡ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯧꯒꯤ ꯑꯎꯟꯄꯣꯠꯇꯣ ꯐꯖꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯏꯅꯝꯃ ꯍꯣꯏꯒꯤ ꯅꯃꯥꯏ ꯅꯠꯇ꯭ꯔꯣ?" ꯊꯣꯏꯕꯤꯅ "ꯍꯣꯏ ꯍꯣꯏ, ꯏꯆꯜꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤ꯫ ꯏꯅꯝꯍꯟ, ꯑꯗꯨꯒ ꯑꯩꯒꯤ ꯁꯅꯥ ꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯣ ꯂꯤꯛ ꯁꯅꯥ ꯑꯗꯒꯤ ꯑꯆꯧꯕ ꯃꯆꯥ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯈꯨꯠꯁꯥ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯈꯨꯗꯣꯞ ꯃꯁꯤꯡ ꯋꯥꯠꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯏꯅꯝꯃꯅꯤ ꯇꯧꯕꯤꯌꯨ꯫ ꯄꯣꯠ ꯆꯩ ꯑꯇꯩ ꯑꯋꯥꯠꯄꯗꯤ ꯏꯃꯥ ꯄꯥꯕꯁꯨ ꯂꯩꯔꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯔꯨꯛꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯏꯅꯝꯃ." ꯊꯣꯏꯕꯤꯅ "ꯍꯣꯏ ꯍꯣꯏ, ꯁꯣꯏꯔꯣꯏ꯫ ꯏꯆꯜꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯅꯪ ꯇꯥꯆꯧꯒ ꯅꯪ ꯇꯥꯇꯣꯟꯒꯅꯁꯨ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯅꯤ." ꯁꯅꯥꯅꯨꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯕꯤꯒꯅꯤ ꯍꯥꯏꯔꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯅꯨ ꯊꯣꯛꯈ꯭ꯔꯕꯗ ꯃꯍꯨ ꯑꯍꯜ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯩꯈꯣꯏ ꯁꯅꯥꯅꯨꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯗꯨꯅꯤ ꯏꯆꯦ, ꯑꯩꯈꯣꯏ ꯁꯅꯥꯅꯨꯒꯤ ꯃꯇꯧꯃꯛꯅꯤ꯫ ꯍꯌꯦꯡ ꯃꯥꯅ ꯍꯥꯏꯕ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯄꯣꯠꯂꯣꯏ ꯁꯦꯠꯂꯨ ꯌꯥꯗ꯭ꯔꯕꯗꯤ ꯏꯆꯦꯒꯩꯒꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯈꯤꯒꯗ꯭ꯔꯅꯦ? ꯈꯪꯗ꯭ꯔꯦꯗ ꯏꯅꯥꯎ, ꯐꯒꯗ꯭ꯔꯥ ꯈꯟꯅ ꯇꯧꯔꯨꯕꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯀꯣꯛ ꯁꯥꯖꯒꯦ ꯍꯥꯏꯗꯅ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯜꯂꯨꯕꯒꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯤ꯫ ꯏꯆꯦ, ꯃꯈꯣꯏ ꯇꯥꯇꯣꯟ ꯈꯣꯏ ꯏꯇꯩ ꯈꯣꯏꯅ ꯇꯥꯔꯕꯗꯤ ꯂꯩꯕ ꯂꯩꯇꯕ ꯊꯤꯗꯅ ꯃꯁꯜꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯒꯤꯁꯦ ꯍꯥꯏꯅꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯁꯤꯜꯁꯤꯅ ꯀꯝꯗꯧꯅ ꯀꯅꯥꯗꯒꯤ ꯂꯧꯔꯨꯒꯅꯤ? ꯏꯅꯥꯎ, ꯏꯆꯦ ꯋꯥ ꯍꯥꯏꯒꯦ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯁꯥꯒꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯌꯨꯝ ꯑꯁꯤ ꯂꯥꯛꯄ ꯑꯣꯏꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯏꯆꯜ ꯁꯅꯥꯅꯨꯁꯨ ꯌꯨꯝꯁꯤꯒꯤ ꯅꯤꯡꯉꯣꯜ ꯃꯇꯣꯝꯇꯅꯤ꯫ ꯏꯆꯜ ꯑꯁꯤꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯐꯝꯗ ꯄꯤꯅꯤꯡꯂꯤꯕꯗꯤ ꯃꯄꯥꯟ ꯅꯥꯏꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝ ꯌꯦꯡꯂꯨꯔꯕꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯗꯅ ꯁꯅꯥꯅꯨꯕꯨ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯊꯦꯝꯗꯨꯅ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯍꯟꯁꯤ꯫ ꯍꯣꯏ ꯏꯆꯦ, ꯀꯔꯤꯒꯤ ꯏꯆꯜꯕꯨ ꯇꯥꯖꯣꯞ ꯇꯥꯖꯣꯞꯁꯨ ꯆꯠꯍꯟꯗꯣꯏꯅꯣ? ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯅꯔꯤꯕꯁꯤꯒꯨꯝ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯏꯆꯜꯁꯤꯒꯤ ꯇꯧꯕꯤꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯗ ꯋꯥꯂꯧꯕ ꯈꯔꯗꯨꯗꯤꯅꯦ, ꯏꯆꯜꯁꯦ ꯅꯤꯡꯉꯣꯜ ꯃꯇꯣꯝꯇꯅꯤ, ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯗꯅ ꯑꯃꯨꯛ ꯋꯥꯠꯇꯅꯕ ꯄꯤꯔꯒ ꯂꯣꯏꯔꯦ ꯏꯆꯦ꯫ ꯑꯗꯨꯅꯤ ꯏꯅꯥꯎ, ꯂꯤꯟꯁꯨ ꯁꯤꯗꯅꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯏꯆꯤꯜ ꯏꯅꯥꯎꯅ ꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯑꯔꯨꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤꯁꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯒꯤ ꯂꯥꯛꯄ ꯑꯣꯏꯖꯔꯕꯁꯨ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕꯤ, ꯊꯧꯒꯜꯂꯣꯟ ꯈꯪꯕꯤ, ꯃꯤꯗ ꯀꯥꯏꯖ ꯂꯥꯟꯖꯗꯕꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯧ ꯑꯅꯤ ꯑꯁꯤꯅ ꯁꯅꯥꯅꯨꯕꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯃꯆꯜ ꯑꯁꯤꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯗꯕ ꯊꯕꯛꯁꯨ ꯃꯈꯣꯏ ꯇꯧꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯆꯜꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯔꯨꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤꯁꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯕꯁꯨ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕꯤ, ꯊꯧꯒꯜꯂꯣꯟ ꯈꯪꯕꯤ, ꯃꯤꯗ ꯀꯥꯏꯖ ꯂꯥꯟꯖꯗꯕꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯧ ꯑꯅꯤ ꯑꯁꯤꯅ ꯁꯅꯥꯅꯨꯕꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯃꯆꯜ ꯑꯁꯤꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯗꯕ ꯊꯕꯛꯁꯨ ꯃꯈꯣꯏ ꯇꯧꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯆꯜꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯉꯛꯆꯥꯎ ꯊꯦꯛꯄꯤ ꯁꯅꯥꯅꯨꯅꯤ꯫ ꯃꯥꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃꯁꯤꯡꯅ ꯁꯅꯥ ꯑꯗꯨꯛ ꯍꯥꯞꯄꯤꯅꯤ, ꯑꯩꯒꯤꯗꯤ ꯑꯗꯨ ꯎꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥꯁꯤꯡꯗ ꯊꯕꯛ ꯑꯃ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯆꯠꯂꯝꯃꯤ ꯊꯥꯗꯣꯏꯅ꯫ ꯃꯁꯤꯒꯤ ꯋꯥꯖꯥꯎ ꯉꯥꯡꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯊꯟꯗꯧꯔꯤꯗ꯫ ꯂꯨꯍꯣꯡꯂꯝꯗꯥꯏꯅꯤ ꯃꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯈꯤꯗꯦ ꯍꯥꯏꯗꯦꯕ꯫ ꯁꯅꯥꯅꯨꯁꯨ ꯆꯪꯂꯛꯇꯨꯅ, ꯍꯩꯃ ꯊꯥꯗꯣꯏ, ꯃꯤ ꯃꯆꯥꯗꯤ ꯊꯕꯛ ꯀꯌꯥꯝ ꯐꯔꯝꯃꯤꯗ꯫ ꯍꯣꯏ ꯏꯇꯥ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯂꯦꯞꯄ ꯌꯥꯗꯤꯌꯦ꯫ ꯁꯅꯥꯅꯨꯁꯨ ꯊꯥꯗꯣꯏꯅ ꯐꯤ ꯁꯥꯔꯤꯕ ꯀꯣꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯒ, ꯏꯇꯥ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯣ ꯉꯟꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ? ꯀꯔꯤꯅꯣ, ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯏꯇꯥꯒꯤ ꯂꯨꯍꯣꯡꯕꯕꯨ ꯉꯟꯇꯥ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣ? ꯑꯗꯨꯗꯤꯅꯦ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯗꯣ ꯅꯪꯒꯤ ꯌꯣꯟꯒꯗꯕ ꯐꯤꯒ ꯐꯅꯦꯛꯀ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ ꯏꯇꯥ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ꯫
ꯏꯅꯝꯃꯅꯤꯅꯕꯨꯗꯤꯅꯦ ꯃꯌꯥꯝ ꯂꯩꯕꯤꯔꯦ ꯑꯗꯣ ꯃꯈꯣꯏꯅ ꯂꯩꯕꯤꯔꯤꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯎ ꯃꯆꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯏꯇꯥ ꯑꯗꯨꯗꯤ ꯑꯩ ꯏꯃꯨꯡꯗꯒꯤ ꯁꯥꯕ ꯂꯣꯏꯔꯕ ꯐꯤꯒ ꯐꯅꯦꯛꯀꯗꯣ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯏꯇꯥꯒꯤ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯏꯃꯨꯡꯗ ꯆꯪꯂꯨꯗꯨꯅ ꯁꯥꯕ ꯂꯣꯏꯔꯕ ꯅꯤꯡꯊꯤꯅ ꯊꯨꯞꯇꯨꯅ ꯊꯝꯂꯕ ꯐꯤꯒ ꯐꯅꯦꯛꯀꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯁꯅꯥꯅꯨꯅ ꯍꯩꯃꯥ ꯊꯥꯗꯣꯏ ꯅꯪꯅ ꯁꯥ ꯐꯅꯦꯛ ꯐꯤꯁꯦ ꯂꯣꯏꯅ ꯐꯖꯩ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯂꯣꯏꯅ ꯈꯣꯏꯗꯥꯖꯔꯦ ꯐꯤꯁꯤꯡꯁꯦ ꯑꯩ ꯄꯨꯂꯞ ꯂꯧꯔꯒꯦ ꯑꯗꯣ ꯁꯦꯜꯗꯤ ꯀꯌꯥꯝ ꯑꯣꯏꯅꯤ ꯏꯇꯥ ꯁꯤ ꯂꯣꯏꯅ ꯂꯧꯔꯕꯗꯤ ꯁꯦꯜꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯂꯅꯤ ꯃꯨꯒꯥ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯏꯇꯥ ꯁꯦꯜꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯏꯕꯨꯡ ꯑꯅꯤꯒ ꯏꯅꯝꯃꯅꯤꯒ ꯂꯩꯔꯤ ꯑꯩꯒꯤꯗꯤ ꯑꯩꯅꯕꯨ ꯄꯥꯝꯃꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯥꯔꯛꯂꯗꯕꯅꯤ ꯏꯇꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯅꯇꯥꯏ ꯈꯣꯏꯗꯤ ꯌꯦꯡꯉꯣ ꯏꯁꯥꯅ ꯍꯣꯠꯅꯖꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯤꯕꯅꯤ ꯏꯇꯦꯡ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯊꯥꯗꯣꯏ ꯑꯗꯣ ꯑꯩꯒꯤ ꯐꯤꯁꯤꯡꯁꯤꯒꯤ ꯃꯃꯜꯕꯨ ꯀꯌꯥꯅꯣꯃꯤ ꯏꯇꯥ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜꯗꯤ ꯑꯩꯅꯃꯨꯛ ꯏꯇꯥꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯂꯝꯂꯅꯤ ꯑꯗꯨꯅ ꯏꯇꯥꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯈꯪꯅ ꯄꯤꯔꯁꯨ ꯌꯥꯔꯦ ꯏꯇꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯂꯧꯕꯗ ꯑꯩꯅ ꯃꯇꯤꯛꯅꯕꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯊꯥꯗꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯏꯅꯝꯃꯅꯤꯒ ꯇꯥꯟꯅꯔꯒ ꯑꯗꯨം ꯈꯪꯅ ꯄꯤꯔꯛꯂꯒꯦꯀꯣ ꯂꯨꯍꯣꯡꯂꯝꯗꯥꯏ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯀꯥꯎꯊꯣꯛꯂꯕꯁꯨ ꯑꯩꯈꯣꯏ ꯏꯅꯝꯃꯅꯤꯗ ꯑꯗꯨꯝ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯏꯇꯥ ꯑꯗꯣ ꯏꯅꯝꯃꯅꯤꯗ ꯍꯥꯏꯔꯝꯕꯗꯤ ꯀꯥꯎꯅꯨꯀꯣ ꯑꯁ ꯊꯥꯗꯣꯏ ꯅꯪꯁꯤꯗꯤ ꯅꯕꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯅ ꯄꯤꯛꯃꯟꯈ꯭ꯔꯦ ꯑꯩꯅ ꯀꯩꯁꯨ ꯅꯪꯒꯤ ꯐꯤꯁꯤꯡꯁꯤꯒꯤ ꯃꯃꯜꯗꯣ ꯍꯥꯠꯀꯗꯕ ꯅꯠꯇꯤꯌꯦ ꯏꯕꯨꯡ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯜ ꯁꯅꯥꯅꯨꯅꯦ ꯑꯩꯁꯦ ꯑꯁꯨꯝꯅ ꯁꯅꯥꯅꯨꯅ ꯃꯅꯝ ꯃꯁꯤꯡꯗꯒꯤ ꯁꯦꯜꯂꯧ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯣꯠꯆꯩ ꯀꯌꯥꯁꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯃꯅꯝ ꯃꯁꯤꯡꯗꯁꯨ ꯀꯔꯤꯃꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯇꯧꯔꯝꯗꯦ ꯑꯗꯨꯒ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤꯅ ꯁꯅꯥꯅꯨꯗ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯇꯧꯅꯕ ꯍꯥꯏꯗꯨꯅꯁꯨ ꯀꯟꯅ ꯊꯦꯝꯂꯤ ꯁꯅꯥꯅꯨꯅ ꯏꯅꯝꯃ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯜꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯒꯤ ꯈꯟꯗꯨꯅ ꯑꯩ ꯏꯅꯝꯃꯅꯤꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯒꯦ ꯑꯗꯨꯒ ꯑꯋꯨꯟꯄꯣꯠꯁꯤꯡꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯗꯕ ꯌꯥꯔꯣꯏꯀꯣ ꯁꯅꯥꯁꯤꯡ ꯑꯗꯨꯗꯤ ꯃꯤꯅ ꯎꯒꯗꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯄꯤꯔꯛꯂꯕꯁꯨ ꯌꯥꯏ ꯑꯔꯨꯕꯤꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤꯗꯤꯅꯦ ꯏꯅꯝꯃꯅꯤꯅ ꯈꯪꯅ ꯏꯆꯜꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯅꯕ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤꯗ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤꯅ ꯊꯦꯝꯗꯨꯅ ꯁꯅꯥꯅꯨꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯆꯜꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯕꯨꯡ ꯑꯅꯤꯗꯨꯗꯤ ꯃꯤꯒꯤ ꯃꯔꯜ ꯑꯗꯨꯒꯤ ꯃꯇꯤꯛ ꯇꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯁꯤꯜꯂꯕꯁꯨ ꯁꯅꯥꯅꯨꯒꯤ ꯃꯅꯝꯃ ꯑꯅꯤꯅ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯏꯃꯨꯡꯗꯨ ꯈꯠꯅ ꯆꯩꯅꯕ ꯀꯔꯤꯁꯨ ꯊꯣꯛꯇ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯒ ꯁꯣꯝꯗ ꯁꯅꯥꯅꯨꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯍꯜ ꯑꯗꯨꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯧ ꯑꯍꯜ ꯑꯣꯏꯔꯤꯕ ꯂꯥꯏꯖꯅ ꯏꯁꯝ ꯁꯝꯊꯣꯛꯅ ꯂꯩꯕ ꯑꯁꯤꯗ ꯁꯅꯥꯅꯨ ꯃꯥꯅꯗꯤ ꯂꯥꯏꯖꯕꯨ ꯍꯟꯊꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯃꯥꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥꯅꯨ ꯃꯥꯅ ꯅꯣꯡꯃꯇ ꯃꯇꯩꯒꯤ ꯀꯥꯗ ꯆꯪꯂꯨꯗꯕꯅ ꯂꯥꯏꯖꯒꯤ ꯑꯋꯟꯄꯣꯠꯁꯤꯡ ꯑꯗꯨ ꯁꯅꯥꯅꯨ ꯃꯥ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯂꯥꯏꯖꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯖꯔꯕꯁꯨ ꯃꯁꯥꯗ ꯅꯥꯄꯜ ꯌꯥꯎꯗꯦ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯝ ꯁꯝꯊꯣꯛꯅ ꯂꯩꯖꯩ ꯃꯁꯤꯅꯁꯨ ꯁꯅꯥꯅꯨ ꯃꯥꯅ ꯃꯆꯦ ꯑꯣꯏꯔꯕꯁꯨ ꯂꯥꯏꯖꯕꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯤꯕꯅꯤ ꯂꯥꯏꯖꯅ ꯏꯅꯥꯎ ꯅꯪ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯅꯣꯡꯃꯇꯁꯨ ꯈꯣꯏꯊꯣꯛꯇ꯭ꯔꯤ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯏꯆꯦꯒꯤ ꯏꯄꯥꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯆꯠꯇꯨꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯨꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯏꯆꯦ ꯑꯩꯁꯨ ꯏꯄꯥꯝꯗꯒꯤ ꯏꯕꯨꯡ ꯑꯃꯗꯤ ꯏꯅꯝꯃꯅꯤꯅ ꯃꯆꯜ ꯑꯅꯤꯒꯤꯅꯤ ꯍꯥꯏꯅ ꯄꯤꯔꯛꯂꯤꯕ ꯐꯤꯖꯣꯜ ꯑꯇꯥꯡꯕꯁꯤꯡꯁꯦ ꯁꯦꯠꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯏꯆꯦꯅ ꯍꯥꯏꯔꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯍꯌꯦꯡꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯦꯊꯔꯒ ꯍꯦꯛꯇ ꯆꯠꯁꯤꯀꯣ ꯏꯆꯦꯒꯤ ꯐꯤꯖꯣꯜ ꯑꯅꯧꯕ ꯂꯩꯇ꯭ꯔꯕꯁꯨ ꯅꯅꯥꯎ ꯑꯩꯒꯤꯗꯒꯤ ꯏꯆꯦꯒꯤ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯑꯗꯨꯝ ꯁꯦꯠꯂꯨ ꯏꯆꯦ ꯍꯣꯏ ꯏꯆꯦꯗꯤ ꯀꯩꯁꯨ ꯀꯤꯅꯤꯡꯕ ꯄꯣꯛꯇꯦ ꯃꯍꯧꯁꯥꯅ ꯑꯩꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯏ ꯏꯅꯥꯎꯗꯤ ꯃꯧ ꯑꯣꯏꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯀꯦꯊꯔꯒꯅꯤ ꯏꯆꯦꯅꯤ ꯏꯅꯥꯎꯕꯨ ꯃꯌꯥꯝꯒꯤ ꯃꯥꯡꯁꯤꯗꯅꯦ ꯄꯨꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯝꯂꯣꯝꯗꯁꯨ ꯑꯩꯒꯤ ꯏꯅꯥꯎꯗꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯏꯆꯦꯅ ꯎꯠꯀꯗꯧꯔꯤꯕꯅꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯅꯥꯅꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯂꯥꯏꯖꯗꯤ ꯁꯅꯥꯅꯨ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯐꯠꯇꯕ ꯈꯜꯂꯨꯕ ꯇꯧꯗꯦ ꯃꯧ ꯑꯣꯏꯕ ꯀꯨꯏꯖꯗ꯭ꯔꯤꯕꯒꯤ ꯃꯁꯥꯗ ꯀꯤꯖꯅꯤꯡꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯅ ꯐꯅ ꯈꯟꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯧ ꯑꯅꯤꯅ ꯄꯨꯟꯅ ꯃꯃꯧ ꯑꯍꯜꯒꯤ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯔꯕꯗ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯁꯥꯈꯤꯅ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯖꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯍꯦꯛꯂꯝꯃꯤ ꯍꯩ ꯃꯧ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯑꯁꯣꯝꯗ ꯅꯈꯣꯏꯕꯨ ꯉꯥꯏꯅꯔꯝꯂꯅꯤꯅꯦ ꯂꯥꯏꯖꯅ ꯏꯃꯥ ꯀꯩꯁꯨ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤꯗ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯒꯤ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯂꯝꯂꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯩꯃꯥ ꯑꯗꯨꯒꯤꯕꯨ ꯏꯃꯧꯅ ꯑꯃꯨꯛ ꯋꯥꯏꯕꯤꯔꯤꯕ ꯏꯅꯦꯝꯅ ꯀꯣꯛ ꯊꯣꯡꯂꯕꯁꯨ ꯌꯥꯕꯁꯤꯗ ꯁꯤꯁꯦ ꯏꯃꯥ ꯆꯥꯛꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯒꯦ
ꯏꯃꯧ ꯑꯅꯤ ꯅꯐꯤ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯍꯣꯔꯦꯟ ꯅꯈꯣꯏꯅ ꯄꯨꯅꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅꯅꯦ ꯃꯅꯥ ꯃꯁꯤꯡꯒ ꯂꯣꯏꯅ ꯍꯦꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯕꯅꯤꯀꯣ ꯁꯅꯥꯅꯨꯅ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯔꯥ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏ ꯏꯅꯥꯎ ꯁꯅꯥꯅꯨ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯣ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯟꯖꯩ ꯀꯩꯅꯣ ꯏꯆꯦꯒꯤ ꯃꯄꯥꯝꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯣꯏꯔꯕ ꯖꯥꯠꯂꯅꯦ ꯃꯄꯥꯝ ꯆꯠꯄꯕꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯗꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯥ ꯃꯁꯤꯡ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯣ ꯏꯆꯦꯅꯗꯤ ꯉꯔꯥꯡ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯔꯨꯁꯤ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯏꯪꯈꯣꯜ ꯁꯔꯦꯡ ꯑꯣꯏꯔꯝꯗꯅꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯥꯏꯖꯅ ꯃꯅꯥꯎꯕꯨ ꯀꯧꯔꯛꯏ ꯏꯅꯥꯎ ꯅꯪꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯔꯦ ꯏꯆꯦ ꯅꯅꯥꯎ ꯊꯣꯛꯆꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯅꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯁꯤ ꯐꯖꯔꯦꯗꯅ ꯍꯣꯔꯦꯟ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯤꯖꯣꯜ ꯑꯇꯥꯡꯕꯁꯤꯡꯁꯤ ꯎꯕꯗ ꯏꯆꯦꯅ ꯁꯣꯏꯗꯅ ꯀꯜꯂꯛꯀꯗꯕꯗꯣ ꯑꯩ ꯎꯔꯦ ꯁꯨꯃꯥꯏꯅ ꯑꯩꯅꯗꯤ ꯍꯦꯟꯕꯁꯤꯅꯤ ꯁꯅꯥꯅꯨꯅ ꯍꯦꯛ ꯄꯥꯝꯖꯕꯁꯨ ꯁꯅꯥꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯅ ꯃꯆꯦ ꯑꯁꯤꯗꯒꯤ ꯍꯦꯜꯂꯅꯤ ꯈꯟꯗꯨꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯡꯂꯤ ꯈꯟꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯐꯤꯖꯣꯜꯗꯤ ꯃꯆꯦ ꯂꯥꯏꯖꯅ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥꯅꯨ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯂꯥꯏꯖ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯗꯨꯗꯤ ꯅꯃꯧ ꯑꯩꯈꯣꯏꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯏꯅꯥꯎꯁꯨ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯂꯤ ꯏꯃꯧ ꯑꯅꯤ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯁꯅꯥꯅꯨꯅ ꯍꯣꯏ ꯏꯃꯥ ꯁꯥꯈꯤ ꯆꯠꯈ꯭ꯔꯤꯕ ꯃꯃꯧ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯃꯗꯣꯝ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯁꯥꯈꯤ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗꯀꯣ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯇꯝ ꯆꯨꯞꯄꯗ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯏꯃꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯁꯛꯇꯝꯁꯤ ꯎꯕ ꯐꯪꯍꯟꯕꯤꯌꯨꯀꯣ ꯁꯣꯝꯗꯅ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯉꯣꯟꯗꯒꯤ ꯃꯁꯦꯟ ꯍꯦꯟꯈꯤꯕꯁꯤꯗ ꯁꯥꯎꯅꯤꯡꯅ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯑꯩꯅꯗꯤ ꯑꯩꯅ ꯍꯦꯟꯅ ꯐꯖꯔꯦ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒꯗꯤ ꯏꯆꯦꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯕꯁꯦ ꯊꯃꯣꯏꯁꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯁꯅꯥꯅꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯈꯤꯕꯁꯦ ꯂꯥꯏꯖꯅ ꯏꯅꯥꯎ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯣ ꯂꯝꯁꯥꯡ ꯂꯥꯛꯄꯁꯤꯗ ꯁꯅꯥꯅꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯋꯥꯗꯦꯗ ꯏꯆꯦ ꯂꯥꯏꯖꯅ ꯏꯆꯦꯗꯤ ꯏꯅꯥꯎ ꯋꯥꯔꯨꯕꯩ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯇꯨ ꯑꯁꯤꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯆꯪꯂꯒ ꯌꯧꯔꯕꯅꯤ ꯂꯥꯏꯖꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯅꯥꯅꯨ ꯃꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯃꯥꯅꯗꯤ ꯃꯆꯦ ꯂꯥꯏꯖ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥꯅꯨ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯄꯨꯝꯕ ꯇꯩꯑꯣꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯂꯥꯏꯖꯅ ꯏꯃꯥ ꯍꯣ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯄꯤꯌꯥꯏꯅꯨꯁꯨ ꯃꯆꯥꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯂꯦꯗꯅ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯆꯦꯞꯊ ꯏꯆꯥꯁꯤꯡꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯃꯁꯤꯅ ꯅꯅꯥꯎ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯂꯥꯏꯖ ꯃꯥꯅꯤ ꯏꯃꯥ ꯍꯩꯃꯥ ꯏꯆꯥꯗꯤ ꯅꯁꯛ ꯅꯇꯧ ꯐꯅ ꯅꯨꯡꯁꯤꯔꯤꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦꯀꯣ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯤ ꯈꯜꯂꯒ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯒꯗꯕꯅꯤ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯀꯩꯁꯨ ꯀꯣꯏꯔꯨꯅꯣ ꯁꯤꯁꯨ ꯏꯆꯥꯒꯤ ꯌꯨꯝꯅꯤ ꯁꯅꯥꯅꯨꯅ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯔꯥꯎ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯤ ꯄꯤꯌꯥꯏꯅꯨꯅ ꯏꯃꯥꯒꯤ ꯂꯥꯏꯖ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ ꯏꯃꯥꯒ ꯄꯥꯕꯒ ꯏꯆꯥꯕꯨ ꯇꯣꯏꯅ ꯎꯅꯤꯡꯉꯤꯅꯦ ꯏꯃꯥ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯇꯣꯏꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯗꯦ ꯄꯤꯌꯥꯏꯅꯨ ꯁꯅꯥꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯁꯅꯥꯅꯨ ꯅꯆꯦꯁꯤ ꯄꯨꯔꯒ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ ꯏꯆꯥꯅꯤ ꯂꯥꯛꯄꯁꯤ ꯏꯃꯥꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯕꯁꯤꯗꯅꯦ ꯏꯃꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯂꯥꯏꯖꯅ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯍꯧꯔꯛꯂꯕ꯭ꯔꯥ ꯏꯃꯥꯒꯤ ꯂꯥꯏꯖ ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯥꯛꯄꯒ ꯆꯠꯄ ꯅꯍꯥꯟ ꯍꯦꯛꯇ ꯃꯥꯡ ꯊꯥꯕꯤꯁꯦ ꯑꯩꯅꯗꯤ ꯉꯔꯥꯡꯗꯒꯤ ꯏꯆꯥ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯗꯈꯩ ꯅꯣꯡꯉꯥꯟꯕ ꯉꯥꯏꯖꯔꯒ ꯍꯣꯏ ꯏꯃꯥꯅ ꯑꯩꯁꯦ ꯅꯆꯥ ꯅꯤꯉꯣꯜ ꯑꯣꯏꯅ ꯄꯣꯛꯄꯤꯔꯝꯕꯒꯤꯅꯤ ꯁꯤꯗꯤ ꯑꯩꯅꯔꯣ ꯁꯤꯕꯣ ꯅꯪꯅ ꯅꯨꯄꯥ ꯑꯣꯟꯕ ꯅꯪꯖꯗ꯭ꯔꯒ ꯐꯔꯦ ꯏꯆꯥ ꯆꯠꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯐꯤ ꯑꯃꯃꯝ ꯂꯩꯗꯨꯅ ꯊꯝꯕꯅꯤ ꯃꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯄꯤꯌꯥꯏꯅꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯅ ꯂꯩꯔꯛꯈꯤꯕ ꯐꯤꯗꯨ ꯄꯨꯔꯗꯨꯅ ꯊꯣꯔꯛꯂꯒ ꯏꯃꯥꯒꯤ ꯁꯅꯥꯅꯨ ꯁꯦ ꯐꯤ ꯑꯅꯤꯁꯤꯗꯅꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯅꯆꯦꯁꯦ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ ꯏꯆꯥꯅ ꯄꯥꯝꯗꯕꯗꯣ ꯅꯆꯦꯗ ꯄꯤꯒꯦ ꯁꯅꯥꯅꯨꯁꯨ ꯍꯔꯥꯎꯅ ꯃꯥꯅ ꯑꯄꯥꯝꯕ ꯐꯤꯗꯨ ꯈꯜꯂꯗꯨꯅ ꯏꯃꯥ ꯑꯩꯗꯤ ꯁꯤꯒꯤ ꯃꯆꯨꯁꯤ ꯄꯥꯝꯃꯤ ꯏꯆꯥꯗꯤ ꯀꯨꯆꯨꯁꯨ ꯉꯧꯕꯅꯤꯅꯅꯦ ꯁꯤꯒꯤ ꯃꯆꯨꯁꯦ ꯑꯣꯟꯊꯣꯛꯅ ꯄꯛꯆꯔꯅꯤ ꯏꯃꯥꯗꯤ ꯐꯤ ꯂꯩꯕ ꯍꯩꯇ꯭ꯔꯥ ꯁꯅꯥꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯐꯤ ꯁꯔꯨꯛꯇꯨ ꯂꯧꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕꯒ
ꯂꯥꯏꯖꯒꯤ ꯃꯄꯥ ꯁꯅꯥꯍꯜꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ꯫ ꯍꯩ, ꯏꯆꯥ ꯑꯅꯤꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯈꯣꯏ ꯃꯄꯥꯁꯨꯅꯦ ꯏꯆꯥ ꯂꯥꯛꯂꯤ ꯍꯥꯏꯕ ꯈꯪꯂꯤꯕꯁꯤꯗ ꯅꯪ ꯍꯧꯔꯣꯏꯗꯕꯒꯨꯝꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯔꯨꯔꯤꯕꯅꯣ? ꯍꯩ ꯃꯃꯥ, ꯅꯪ ꯈꯛꯇꯅ ꯏꯆꯥꯒꯤ ꯈꯨꯗꯣꯜ ꯄꯤꯕ ꯌꯥꯕ꯭ꯔో? ꯑꯗꯨꯅ ꯑꯩꯁꯨ ꯏꯆꯥꯒꯤ ꯁꯅꯥ ꯁꯥꯔꯝꯕꯗꯨ ꯂꯧꯔꯨꯔꯤꯕꯅꯤ꯫ ꯁꯅꯥꯅꯨꯗꯤ ꯂꯥꯏꯖꯒꯤ ꯃꯄꯥꯅ ꯁꯅꯥ ꯄꯤꯒꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯦꯒꯤ ꯃꯄꯥꯝꯗ ꯂꯥꯛꯄꯅꯤꯅ ꯃꯆꯦꯅ ꯍꯦꯟꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯜꯅ ꯆꯦꯁꯦ, ꯁꯤꯅ ꯏꯆꯥ ꯑꯇꯣꯝꯕꯤ ꯁꯅꯥꯅꯨꯒꯤ, ꯑꯗꯨꯒꯅꯦ ꯁꯤꯅ ꯏꯆꯥ ꯅꯨꯄꯤ ꯑꯍꯜ ꯂꯥꯏꯖꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜꯅ ꯂꯥꯏꯖ ꯑꯃꯗꯤ ꯁꯅꯥꯅꯨꯗ ꯆꯞ ꯃꯥꯟꯅꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯅꯤ ꯑꯃꯃꯝ ꯄꯤꯔꯝꯃꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯏꯁ, ꯃꯈꯣꯏ ꯃꯄꯥꯗꯤ ꯑꯩꯉꯣꯟꯗꯒ ꯇꯥꯛꯂꯝꯗꯅ ꯂꯣꯟꯅ ꯁꯅꯥ ꯈꯨꯗꯣꯞꯄ ꯁꯥꯔꯨꯔꯤꯕ ꯋꯥ ꯑꯣꯏꯔꯦ꯫ ꯏꯆꯥꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯄꯤꯕꯗ ꯃꯤꯇꯣꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨꯋꯣ꯫ ꯍꯣ, ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕꯒ ꯁꯪꯖꯗꯤꯌꯦ, ꯑꯩꯈꯣꯏꯅꯦ ꯏꯊꯧ ꯌꯥꯝ ꯆꯤꯟꯖꯩ꯫ ꯍꯩ ꯍꯅꯨꯕꯤ, ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯏꯆꯥ ꯑꯅꯤꯗꯩ ꯋꯥ ꯍꯪꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜꯅ ꯂꯥꯏꯖ ꯑꯃꯗꯤ ꯁꯅꯥꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯁꯥ, ꯅꯈꯣꯏꯕꯨ ꯈꯣꯡꯅ ꯍꯟꯒꯗꯧꯔꯤꯕ꯭ꯔꯅꯦ? ꯂꯥꯏꯖꯅ ꯍꯣꯏ ꯄꯥꯕ꯫ ꯀꯔꯤ, ꯈꯣꯡꯅ ꯑꯁꯨꯛ ꯂꯥꯞꯈ꯭ꯔꯕ ꯂꯝꯁꯤ ꯆꯠꯀꯗꯧꯔꯤꯕ? ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯁꯒꯣꯜ ꯒꯥꯔꯤꯗꯅꯦ ꯏꯄꯥ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜꯅ ꯂꯥꯏꯖꯒ ꯁꯅꯥꯅꯨꯒꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯂꯥꯏꯖꯒꯤ ꯌꯨꯝꯗ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯁꯅꯥꯍꯜꯅ ꯁꯅꯥꯅꯨꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯥꯎ ꯑꯔꯝ ꯀꯥꯕꯤ ꯑꯍꯦꯟꯕꯗ ꯄꯥꯝꯕꯤ ꯁꯅꯥꯅꯨꯗꯤ ꯃꯆꯦꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯁꯤꯒꯤ ꯀꯥ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯜ ꯂꯦꯞꯇꯨꯅ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯏꯖꯅ ꯍꯩꯃꯥ, ꯏꯅꯥꯎ ꯅꯪꯒꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯁꯅꯥꯅꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯛꯀꯅ ꯈꯨꯝꯂꯛꯏ꯫ ꯍꯥ, ꯑꯩꯔꯣ ꯁꯨꯝ ꯏꯆꯦꯗꯣ ꯆꯥꯛꯁꯪꯗ ꯂꯩꯕ ꯎꯗꯕꯗꯨꯗ ꯏꯆꯦꯒꯤ ꯀꯥꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯊꯣꯡꯖꯤꯜ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯏꯇꯩꯒꯤ ꯀꯥꯅꯤꯅ ꯑꯩꯅ ꯍꯦꯛ ꯆꯪꯕꯁꯨ ꯅꯨꯡꯉꯥꯏꯇꯕ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯦꯁꯦ ꯏꯪꯈꯣꯜꯗꯒꯤ ꯍꯣꯔꯦꯟ ꯊꯣꯡꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯁꯨꯝ ꯌꯦꯡꯂꯨꯕꯅꯤ꯫ ꯏꯅꯥꯎꯕꯨ ꯏꯆꯦꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ, ꯁꯨꯝ ꯏꯆꯦ ꯂꯩꯕ ꯎꯗꯕꯗꯨꯗ ꯅꯅꯥꯎꯅ ꯊꯤꯔꯝꯕꯅꯤ꯫ ꯆꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯥꯗ ꯐꯤ ꯈꯔ ꯆꯥꯏꯍꯧꯔꯤ, ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯅꯥꯎ꯫ ꯁꯅꯥꯅꯨ ꯃꯥꯒꯤ ꯀꯥ ꯌꯧꯔꯕꯗ ꯃꯁꯤꯒꯤ ꯀꯥꯗ ꯂꯩꯍꯧꯔꯤꯕ ꯃꯃꯜ ꯇꯥꯡꯂꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯅꯥꯅꯨ ꯃꯥꯅ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯉꯪꯆꯥꯎ ꯊꯦꯛꯂꯨꯔꯤꯕꯗꯨ ꯃꯆꯦ ꯂꯥꯏꯖꯅ ꯁꯥꯊꯤꯅ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯅꯥꯅꯨ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯗ ꯅꯣꯡꯉꯥꯟꯕ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯄꯟꯊꯕ ꯇꯧꯗ ꯃꯆꯦꯒ ꯃꯅꯦꯝꯒꯗ ꯃꯄꯥꯝꯗ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯝꯗꯨꯅ ꯇꯍꯥ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯅꯦꯝꯒꯤ ꯂꯥꯏꯖ, ꯅꯅꯥꯎ ꯑꯁꯤꯅ ꯑꯊꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯒ ꯍꯥꯏꯔꯝꯕ꯭ꯔꯅꯦꯍꯦ? ꯏꯃꯥ, ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯤꯌꯦ, ꯀꯨꯏꯔꯣꯏ ꯈꯛꯇꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯀꯔꯤꯅꯣ ꯃꯥꯒꯤꯁꯨ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯝꯂꯅꯤ꯫ ꯍꯣꯔꯦꯟ ꯃꯥ ꯍꯜꯂꯛꯂꯒꯅꯦ ꯅꯤꯡꯊꯤꯅ ꯇꯞꯅ ꯏꯅꯦꯝ ꯍꯪꯂꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯣꯝꯗꯅ ꯃꯄꯥꯝ ꯌꯧꯔꯕꯗ ꯁꯅꯥꯅꯨ ꯆꯥꯛꯈꯨꯝ ꯇꯝꯅ ꯇꯍꯥ ꯇꯍꯥ ꯆꯪꯂꯛꯇꯨꯅ ꯏꯅꯝꯃ꯫ ꯑꯔꯨꯕꯤꯅ ꯍꯩꯃꯥ, ꯀꯩꯅꯣ ꯁꯅꯥꯅꯨ, ꯂꯥꯛꯀꯅꯤ ꯍꯥꯏꯅꯒ ꯍꯥꯟꯅ ꯄꯥꯎ ꯑꯝꯇ ꯈꯪꯍꯜꯂꯛꯇ ꯊꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯅꯇꯣꯝ ꯈꯛꯇ ꯂꯥꯛꯄ꯭ꯔꯥ ꯅꯪꯕꯣ? ꯍꯣꯏ ꯏꯅꯝꯃ, ꯑꯩꯁꯦ ꯑꯊꯨꯕ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ, ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯀꯔꯤ ꯑꯊꯨꯕ ꯊꯕꯛ ꯂꯩꯕꯅꯣ ꯁꯅꯥꯅꯨ ꯅꯪꯕꯣ? ꯏꯅꯝꯃ, ꯍꯪꯆꯤꯠꯇꯣ ꯑꯩ ꯏꯆꯦꯒ ꯄꯨꯟꯅ ꯌꯨꯝꯁꯤ ꯂꯥꯛꯀꯦ꯫ ꯏꯅꯝꯃꯅꯤꯅ ꯐꯅꯦꯛ ꯐꯤꯒꯤ ꯑꯁꯦꯡꯕꯅꯤ ꯂꯩꯕꯤꯔꯝꯃꯨ, ꯏꯆꯦ ꯈꯣꯏꯅꯤꯒꯤ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤ ꯃꯆꯟꯅꯨꯄꯤ ꯁꯅꯥꯅꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯛꯅ ꯃꯃꯤꯠꯇꯨ ꯌꯦꯡꯅꯩ꯫ ꯁꯅꯥꯅꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ, ꯅꯈꯣꯏꯒꯤ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯑꯩꯁꯦ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯑꯃꯈꯛꯇ ꯂꯩꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯁꯦꯜꯕꯨꯗꯤ ꯈꯔ ꯌꯥꯎꯔꯤ, ꯁꯤꯅꯗꯤ ꯀꯣꯟꯅꯒꯗꯕ ꯃꯥꯟꯗꯕ꯫ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯃꯆꯜꯅ ꯑꯍꯥꯟꯕ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯕꯗ ꯑꯔꯨꯕꯤꯒ ꯊꯣꯏꯕꯤꯒꯗꯨ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯁꯦꯜ ꯈꯔꯗꯨ ꯇꯥꯁꯤꯟꯅꯗꯨꯅ ꯁꯅꯥꯅꯨꯗ ꯄꯤꯔꯝꯃꯤ꯫ ꯁꯦꯜꯗꯨ ꯐꯪꯂꯕꯗ ꯁꯅꯥꯅꯨꯁꯨ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯅꯨ ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯊꯣꯏꯕꯤꯅ ꯏꯆꯦ, ꯑꯩꯈꯣꯏ ꯁꯅꯥꯅꯨꯅ ꯂꯩꯌꯣ ꯍꯥꯏꯔꯝꯂꯤꯕ ꯐꯤꯒꯤ ꯐꯅꯦꯛꯇꯨꯅ ꯀꯝꯗꯧꯅꯤ? ꯏꯇꯩꯒ ꯇꯥꯇꯣꯟꯒꯅ ꯐꯪꯂꯛꯂꯤꯕ ꯁꯦꯜ ꯑꯁꯤꯅꯗꯤ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯕ ꯐꯥꯎꯕ ꯂꯣꯏꯕ ꯅꯠꯇ꯭ꯔꯦ꯫ ꯑꯩꯁꯨ ꯃꯊꯥ ꯁꯥꯔꯤꯕꯅꯤꯅꯦ ꯏꯅꯥꯎ꯫ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯦ ꯂꯩꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯇꯧꯔꯤꯕ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯐꯅꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ
ꯅꯅꯥꯎ ꯅꯨꯄꯥꯒ ꯏꯇꯩꯒꯗ ꯑꯃꯨꯛ ꯀꯣꯛ ꯁꯥꯍꯜꯂꯔꯣꯏꯁꯦ꯫ ꯏꯆꯦ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯌꯥꯎꯔꯛꯄ ꯐꯤꯒꯤ ꯐꯅꯦꯛꯁꯤ ꯑꯣꯏꯅ ꯐꯤ ꯁꯨꯃꯤꯗ ꯄꯤꯗꯨꯅ ꯑꯍꯟ ꯃꯃꯥꯟꯅꯅꯕ ꯃꯆꯨ ꯑꯣꯟꯊꯣꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯨꯍꯜꯂꯁꯤ꯫ ꯍꯣꯏ ꯏꯅꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯒꯗꯧ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯨꯕꯗꯤ ꯁꯣꯏꯗꯅ ꯃꯀꯣꯛ ꯁꯥꯗꯨꯅ ꯇꯣꯛꯂꯅꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯅꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯝꯖꯤꯟꯖꯅꯕ ꯍꯥꯏꯗꯨꯅ ꯄꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒ ꯃꯅꯝ ꯑꯅꯤꯗꯒꯤ ꯂꯧꯔꯛꯄ ꯁꯦꯜ ꯑꯗꯨꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯅꯧꯕ ꯊꯣꯛꯄꯗ ꯉꯥꯏꯔꯤꯕ ꯐꯤ ꯑꯇꯥꯡꯕ ꯑꯅꯤ ꯂꯩꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯃꯧ ꯂꯥꯛꯄ ꯎꯔꯕꯗ ꯁꯥꯈꯤꯅ ꯍꯪꯂꯛꯏ, "ꯏꯃꯧ ꯑꯇꯣꯝꯕꯤ, ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯀꯤ ꯑꯣꯏꯔꯝꯂꯦ?" "ꯏꯃꯥ, ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯑꯔꯨꯕ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯏꯕꯨꯡ ꯑꯅꯤꯅ ꯃꯆꯜꯂꯩꯕꯨ ꯎꯅꯤꯡꯗꯨꯅ ꯀꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯨ ꯏꯃꯥ, ꯁꯤꯒꯤ ꯐꯤꯁꯦ ꯑꯅꯧꯕ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯏꯕꯨꯡ ꯑꯅꯤꯅ ꯃꯆꯜꯂꯩꯒꯤ ꯂꯩꯗꯨꯅ ꯄꯤꯅꯤꯡꯕꯒꯤ ꯃꯆꯜꯂꯩꯕꯨ ꯀꯧꯕ ꯑꯣꯏꯔꯝꯃꯤ." "ꯏꯃꯥꯏ ꯍꯦꯛ ꯄꯦꯝꯃ, ꯏꯅꯦꯝꯗꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯦꯗꯅ, ꯑꯗꯨꯒꯗꯤ ꯐꯤ ꯄꯤꯕꯒꯤ ꯑꯣꯏꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯇꯨ ꯁꯤꯒꯤ ꯐꯤꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯦꯛꯀꯥꯁꯦ?" "ꯐꯖꯩꯕꯣ, ꯃꯌꯦꯛꯁꯨ ꯊꯣꯛꯏ, ꯑꯇꯥꯡꯕ ꯐꯤ ꯃꯥꯜꯂꯤ." "ꯍꯩꯃꯥ, ꯏꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯏꯕꯨꯡ ꯑꯅꯤꯅ ꯏꯆꯦꯒꯤꯁꯨ ꯌꯥꯎꯅ ꯐꯤ ꯄꯤꯔꯛꯄꯅꯤ꯫ ꯏꯆꯦꯒꯤꯅ ꯁꯤꯗ ꯂꯩꯔꯦ꯫ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯐꯤ ꯆꯞ ꯃꯥꯟꯅꯕꯅꯤ, ꯃꯆꯨꯁꯤꯗꯅꯤ ꯈꯦꯟꯅꯔꯤꯕ." ꯁꯥꯈꯤꯗꯤ ꯁꯅꯥꯅꯨ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯕꯅ ꯃꯃꯧ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤꯅꯖ ꯃꯇꯧ ꯎꯕꯗ ꯍꯔꯥꯎꯖꯩ꯫ ꯁꯥꯈꯤꯅ ꯃꯃꯧ ꯑꯍꯜꯕꯨꯁꯨ ꯀꯧꯊꯣꯛꯇꯨꯅ ꯁꯅꯥꯅꯨꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯑꯗꯨꯕꯨꯁꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ "ꯏꯆꯦ, ꯍꯪꯆꯤꯠꯇꯣ ꯏꯕꯨꯡ ꯑꯅꯤꯒ ꯏꯅꯝ ꯑꯅꯤꯒꯅ ꯑꯩꯈꯣꯏꯅꯤꯕꯨ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯍꯧꯏ꯫ ꯆꯠꯂꯨꯁꯤꯀꯣ ꯏꯆꯦ? ꯏꯃꯥ, ꯏꯆꯦꯒꯩꯒ ꯑꯩꯒꯤ ꯏꯄꯥꯝꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯨꯒꯦꯀꯣ?" "ꯆꯠꯂꯨ ꯆꯠꯂꯨ, ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅꯕꯨ ꯂꯩꯔꯕꯗꯤ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯍꯥꯏꯕꯗ ꯏꯅꯦꯝꯅ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯅꯨꯒ ꯂꯥꯏꯖꯒ ꯄꯨꯟꯅ ꯁꯅꯥꯅꯨꯒꯤ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯁꯅꯥꯅꯨꯒꯤ ꯃꯅꯝꯃ ꯑꯅꯤꯅ ꯁꯅꯥꯅꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯒꯤ ꯐꯅꯦꯛ ꯑꯗꯨꯁꯨ ꯄꯤꯔꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯅꯥꯅꯨ ꯍꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯅꯥꯅꯨꯒ ꯇꯤꯟꯅꯖꯔꯝꯕ, ꯁꯅꯥꯅꯨꯅ ꯄꯣꯠ ꯂꯧꯈꯤꯕ ꯃꯇꯥꯔꯣꯏꯁꯤꯡꯗꯨ ꯍꯧꯅꯗꯨꯅ ꯄꯨꯂꯞ ꯍꯦꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯁꯅꯥꯅꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯕ ꯑꯣꯏꯕꯅ ꯃꯕꯨꯡ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ, "ꯏꯅꯝꯃ, ꯁꯅꯥꯅꯨ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯕꯨ ꯍꯟꯈ꯭ꯔꯕ꯭ꯔꯣ?" ꯑꯔꯨꯕꯤꯅ, "ꯍꯩꯃꯥ, ꯑꯩꯈꯣꯏ ꯁꯅꯥꯅꯨꯗꯤ ꯍꯟꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦꯅꯦ꯫ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏ ꯁꯅꯥꯅꯨꯒ ꯎꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ꯭ꯔꯣ?" ꯅꯨꯔꯩꯅ, "ꯍꯣꯏ ꯏꯅꯝꯃ, ꯁꯅꯥꯅꯨꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ." ꯑꯔꯨꯕꯤꯅ, "ꯍꯩꯃꯥ, ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ? ꯑꯩꯈꯣꯏ ꯁꯅꯥꯅꯨꯗꯤ ꯆꯠꯈ꯭ꯔꯦꯅꯦ." ꯊꯥꯗꯣꯏꯅ, "ꯏꯅꯝꯃ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯁꯦ ꯁꯅꯥꯅꯨꯅ ꯑꯩꯉꯣꯟꯗꯒꯤ ꯐꯤ ꯈꯔ ꯂꯧꯈꯤꯕꯅꯤ꯫ ꯃꯥꯅ ꯂꯧꯈꯤꯕ ꯐꯤꯁꯤꯡꯗꯨꯒꯤ ꯁꯦꯜꯗꯣ ꯏꯅꯝꯃ ꯑꯅꯤꯗꯒꯤ ꯂꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯏꯅꯝꯃ ꯍꯣꯏꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕꯁꯤꯗ ꯁꯅꯥꯅꯨꯗ ꯍꯥꯏꯍꯧꯒꯦ ꯍꯥꯏꯅ ꯇꯧꯕ." ꯅꯨꯔꯩꯅ, "ꯏꯅꯝꯃ, ꯑꯩꯉꯣꯟꯗꯒꯤꯁꯨ ꯁꯅꯥꯅꯨꯅ ꯄꯣꯠ ꯈꯔ ꯂꯧꯈꯤꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯏꯅꯝꯃ ꯍꯣꯏꯗ ꯍꯦꯛ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕꯗꯣ ꯉꯝꯗ꯭ꯔꯕ." ꯑꯔꯨꯕꯤꯅ, "ꯑꯣꯍꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯁꯅꯥꯅꯨꯅꯗꯤ ꯀꯔꯤꯁꯨ ꯏꯅꯝꯃ ꯈꯣꯏꯗ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯂꯨꯍꯣꯡꯉꯝꯗꯥꯏꯒ ꯑꯣꯏꯕꯗꯨꯗꯅꯦ ꯀꯥꯎꯊꯣꯛꯂꯝꯂꯅꯤ꯫ ꯏꯅꯝꯃ ꯍꯣꯏꯁꯨ ꯃꯥꯅ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤꯅ ꯈꯪꯂꯨꯗ꯭ꯔꯦ꯫ ꯅꯈꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯄꯤꯕ ꯇꯥꯔꯦꯗꯅ." ꯑꯔꯨꯕꯤ ꯃꯥꯅꯗꯤ ꯁꯦꯜꯗꯨ ꯌꯥꯝꯂꯝꯂꯣꯏ ꯈꯟꯗꯨꯅ ꯄꯤꯒꯦ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯅꯥꯅꯨꯒꯤ ꯃꯕꯨꯡ ꯑꯍꯜ ꯈꯣꯝꯕꯁꯨ ꯇꯥꯔꯗꯨꯅ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯊꯥꯗꯣꯏ, ꯅꯨꯔꯩ, ꯅꯈꯣꯏ ꯁꯥꯎꯔꯅꯨꯀꯣ꯫ ꯑꯩꯒꯤ ꯏꯆꯜꯅ ꯋꯥꯐꯝꯁꯦ ꯁꯦꯡꯅ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤꯅ ꯅꯅꯝꯃꯁꯤꯡꯅꯁꯨ ꯈꯪꯂꯝꯗ꯭ꯔꯦ꯫ ꯑꯗꯣ ꯏꯆꯜ ꯑꯅꯤꯒꯤ ꯁꯦꯜꯗꯣ ꯇꯥꯆꯣꯛ ꯁꯣꯏꯗꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯄꯤꯅꯕ ꯇꯧꯔꯒꯦꯀꯣ." ꯈꯣꯝꯕꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯕꯗ ꯊꯥꯗꯣꯏꯒ ꯅꯨꯔꯩꯒꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯈꯣꯝꯕꯅ, "ꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯜꯁꯦ꯫ ꯄꯣꯠ ꯂꯧꯔꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯝꯒꯦꯁꯨ ꯍꯥꯏꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯃꯈꯣꯏꯗꯁꯨ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯑꯉꯥꯡꯗꯨꯁꯨ ꯀꯥꯎꯊꯣꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ." ꯈꯣꯝꯕꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯆꯜꯅꯨꯄꯤ ꯁꯅꯥꯅꯨꯕꯨ ꯍꯦꯛ ꯂꯨꯍꯣꯡꯂꯨꯕꯗꯒꯤ ꯉꯁꯤꯗꯤ ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕు ꯃꯅꯝꯃ ꯑꯅꯤꯁꯤꯅ ꯐꯝꯃꯟꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯈꯠꯅ ꯆꯩꯅꯗ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯁꯅꯥꯅꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗ ꯑꯆꯥꯎ ꯑꯔꯝ ꯀꯥꯕꯒꯤ ꯋꯥꯈꯜꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯅꯣꯡꯃ ꯀꯥꯡꯗꯤ ꯃꯄꯥꯝꯗ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯔꯕ꯫ ꯍꯟꯗꯛꯇꯤ ꯁꯅꯥꯅꯨꯅ ꯂꯤꯛ ꯑꯆꯧꯕ ꯑꯅꯤ ꯁꯥꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯃꯅꯝꯃ ꯑꯅꯤꯅꯁꯨ ꯂꯤꯛ ꯁꯥꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯅꯥꯅꯨ ꯀꯔꯤ ꯀꯝꯗꯧꯅ ꯃꯅꯝꯃ ꯑꯅꯤꯗ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ "ꯑꯩꯅꯗꯤ ꯍꯟꯗꯛ ꯏꯕꯨꯡꯁꯤꯡ ꯏꯅꯝꯃꯁꯤꯡꯅ ꯂꯤꯛ ꯑꯆꯧꯕ ꯑꯅꯤ ꯁꯥꯍꯟꯗꯨꯅ ꯏꯄꯥꯝꯒꯤ ꯏꯕꯨꯡ ꯏꯅꯝꯃꯁꯤꯡꯅ ꯃꯆꯜꯂꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯟꯖꯩ ꯍꯥꯏꯅ
ꯑꯃꯨꯛꯇꯃꯨꯛꯀꯤ ꯇꯧꯕꯁꯦ ꯐꯪꯂꯣꯏꯗꯧꯔꯤ ꯁꯅꯥꯅꯣꯏꯅ ꯈꯟꯈꯤꯕ ꯄꯥꯝꯈꯤꯕ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯅ ꯇꯣꯛꯈꯤꯗ꯭ꯔꯤ ꯑꯗꯨꯅꯗꯤ ꯑꯩꯅ ꯏꯄꯥꯝꯅ ꯆꯠꯇꯨꯅ ꯏꯅꯝ ꯑꯅꯤꯗ ꯑꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯑꯩꯒꯤ ꯅꯤꯡꯖꯔꯤꯕ ꯑꯁꯤꯗꯗꯤ ꯊꯨꯡꯍꯜꯂꯒꯦ ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯏꯔꯣꯏ ꯑꯅꯤ ꯋꯥꯏꯅꯍꯟꯗꯨꯅ ꯃꯗꯨꯗ ꯆꯥꯔꯛꯄ ꯉꯥꯗꯣ ꯑꯩꯅ ꯐꯥꯕ ꯇꯥꯔꯦ ꯈꯪꯂꯤꯗꯅ ꯑꯁꯨꯝꯅ ꯁꯅꯥꯅꯨ ꯃꯥꯒꯤ ꯃꯕꯨꯛꯇ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯏꯆꯦꯜꯅ ꯏꯍꯧꯔꯛꯇꯨꯅ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥꯁꯨ ꯃꯀꯣꯛꯇ ꯈꯜꯂꯗꯨꯅ ꯅꯣꯡꯃ ꯁꯅꯥꯅꯨꯅ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯅꯝꯇꯣꯟ ꯇꯥꯍꯟꯗ ꯃꯅꯝꯃ ꯑꯍꯟꯗ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯅꯝꯃ ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤꯀꯣ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯅꯣꯅꯦ ꯁꯅꯥꯅꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯅꯝꯃꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯣꯏ ꯏꯅꯝꯃ ꯏꯅꯝꯇꯣꯟꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯑꯌꯥꯝꯕ ꯇꯥꯇꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯊꯣꯛꯂꯤꯕꯅꯤ ꯃꯁꯤꯗ ꯏꯅꯝꯃꯍꯟꯒ ꯇꯥꯆꯧꯒꯅ ꯁꯦꯜ ꯌꯥꯝ ꯄꯨꯊꯣꯛꯅꯤꯡꯗꯕꯒꯤ ꯁꯦꯜ ꯂꯩꯇꯕ ꯁꯥꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯊꯦꯝꯂꯤꯕꯅꯤ ꯑꯗꯨꯅ ꯏꯆꯜ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯟꯗꯛ ꯅꯪꯅ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯂꯤꯛꯇꯣ ꯏꯅꯝꯇꯣꯟꯅ ꯁꯥꯕꯤꯅꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯔꯨꯕꯤ ꯁꯅꯥꯅꯨꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯊꯥꯖꯕ ꯉꯝꯗ ꯍꯪꯂꯛꯏ ꯏꯅꯝꯃꯒꯤ ꯁꯅꯥꯅꯨ ꯅꯪꯅ ꯇꯝꯂꯤꯕ ꯄꯥꯎꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ ꯁꯅꯥꯅꯨ ꯅꯨꯡꯉꯥꯏꯇꯅ 이나마 아이부 노무다 이나마다 오이더 빠우 가리 땀크라바게 나사나 땀리우 빠우세 이나마나 타자비드라바니다 아이송아시다기 юм시다 아무 하나 콩골 따르글로이 아이나디 이나마부 아이기 역복비바 이마먹니 칸쟁 юм마시다 이하나하나 아이기 이마삭도 라기바디 이나마나니 아두나 아이나 이나마부 눅시바기 이남도나 하이람부 와팜도 땀자바기 와니 아루비 Sananogi nungaitaba saktamadu ubada masu sananuna hariba wapam kudimak sumle haina khalladuna saung haire kaya dangamlib angang nu yengob aibu manhikta hin hatpa ngamlabani ko inamagi sanano nang inama warogunu ko inama isalda kari susingnaba leite asigi mona singaw lakpisida tasengne bu singnarabadina inamana pubuni khangni lakpuni khangni mana sagadoriba sanagilikto Madudagi na saugulik ama suna sabigidoribani. Sananudi mana mahalgi wadu tabada magi ningba tunglagani khanduna thamoida mumonokse. Asum na chap manana sananu na manama tombi thoibidasu oidaba kaya tamsinba sidadi thoibi masu sauraduna tasengna thamoida masibu yektuna thamkri. Sananu magi higai wada thazaraba mau anidu ngasidi Numit suraduna tabak kuding magi lautanarakduna mapan thokna khatnari arubina Yengang nangna tawba tabakpu aina kay khangloi hage sinana khangba sakni ko Thoibina Hera adumna kadi hainuda aisu iseni mungsia kaina basile habase loina khanglibani O aini masibu kaina basile habadi nagi napa sibadu laklaga namangdaga hairamra Isia wagi wasumna ngangnasi Aigi lekhijaba pawu panduna gati ngangbirakanu Palladi palle nang na ingunda kaido ngamdorige Hone nagi napa asibudo aigi palle napa asibudo Hera adu yorodi aisu aina ngamba thabak tawba tae Isi ne haiduna aina hanbiba sida yam usitre Ithaki hani nanhaw thakha kaijaningde Aduna khutyaw narakdringai sida ngasidagi tongana sarani ai Saw nangna tongana sababu aina mu thingkidro Kharatuna sakro Aidine yam tuna sakro hairibani Nabuk sengdabana khoiga kuina punba khoi su tanjaye Ngasidagi dum sage isena adu yam nabuk sildo piklabanina Asumna khatnaduna numit asida magi sakum tongana duna thoibi amadi arubi magi sak tongana thonglami numidangi matam oirakladuna mayumda halakpada thazadana tawramliba thabak asida sawuna mai horaba khomba amadi tomba magi nupi singbu phuba horaklami khomana Nangyam tongan janingra ha mongno khoina sok tokai thoi ta pamlibasi kaino ha makhoi ta so ai bom ta phuba lepiko aina kai sulanki ba leiti ye inauna ai phataba oida pau kaya tamsinduna imong asibu mangna kaina bisilibane tomasu thoibi bu phuraduna thoibe hai nasin khu itai man hari bisi sumra ha karido nipina khoina asuk na buksel pikliba mina masa mo pamnari basibu na khoina khoigi wakhalda Ikoigi ingna sikna panjariba imungase Nakoi laktuna thugai biro haina barton thai haiduna khalibra Ha sengna khupo Ngasi nangna aigi imungbu thugai na hotnarabanida Nang ngasimak yumse thadoklu jakho Yumse thadoklu nang jakhigadabani Thadot isegi mafamda aina phataba kaisu haikiba leiti
ꯏꯆꯦꯅ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯁꯤꯟꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤꯅꯤ ꯇꯥꯇꯣꯟ ꯃꯤꯅ ꯇꯝꯕ ꯄꯥꯎ ꯂꯧꯗꯨꯅ ꯉꯁꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯋꯥꯈꯜ ꯂꯥꯛꯂꯕꯀꯣ ꯅꯈꯣꯏꯗꯤ ꯉꯁꯤꯗꯒꯤ ꯆꯥꯛꯀꯤ ꯃꯍꯨꯠ ꯁꯖꯤꯛ ꯑꯣꯏꯅ ꯆꯥꯗꯨꯅ ꯍꯤꯡꯂꯨꯔꯣ ꯆꯥꯛ ꯆꯥꯕ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕꯗ ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯥ ꯈꯣꯝꯕꯅ ꯉꯁꯤ ꯅꯆꯤꯟ ꯏꯅꯥꯎ ꯑꯅꯤꯗ ꯑꯁꯨꯝꯅ ꯈꯠꯅꯅꯕ ꯄꯥꯎ ꯇꯝꯂꯤ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅ ꯍꯥꯏꯌꯨ ꯃꯤꯅ ꯄꯥꯎ ꯇꯝꯂꯛꯄꯗꯒꯤ ꯈꯠꯅꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯤ ꯍꯥꯏꯅ ꯇꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯂꯩꯀꯥꯏ ꯇꯣꯏꯅ ꯀꯣꯏꯕꯗꯒꯤ ꯉꯁꯤ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯇꯣꯝꯕꯅ ꯆꯨꯝꯃꯤ ꯇꯥꯆꯧ ꯁꯣꯏꯗꯅ ꯏꯇꯩꯃꯒ ꯅꯅꯥꯎꯅꯨꯄꯤꯒꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯄꯗꯒꯤ ꯃꯤꯅ ꯄꯥꯎ ꯖꯥꯖꯠ ꯇꯝꯁꯤꯜꯂꯛꯂꯤꯕꯅꯤ ꯄꯥꯎ ꯇꯝꯂꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯔꯥ ꯅꯠꯇꯦ ꯂꯩꯀꯥꯏ ꯀꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏ ꯍꯥꯟꯅꯅꯦ ꯋꯥꯔꯛꯄ ꯃꯊꯧ ꯇꯥꯏ ꯇꯥꯆꯧ ꯑꯔꯨꯕꯤꯅ ꯅꯠꯇꯦ ꯑꯇꯣꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯀꯅꯥꯒꯤ ꯁꯨꯃꯥꯡꯗ ꯆꯠꯂꯨꯕ ꯂꯩꯇ꯭ꯔꯤ ꯏꯆꯜ ꯁꯅꯥꯅ ꯂꯥꯛꯇꯨꯅ ꯇꯝꯂꯝꯕ ꯄꯥꯎꯅꯤ ꯈꯣꯝꯕ ꯑꯃꯗꯤ ꯇꯣꯝꯕ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯅꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯤꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤ ꯄꯥꯎ ꯇꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯈꯣꯝꯕ ꯑꯃꯗꯤ ꯇꯣꯝꯕ ꯃꯩ ꯍꯧꯃꯈꯩ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯨꯅ ꯃꯆꯟꯅꯨꯄꯤ ꯁꯅꯥꯅꯨꯕꯨ ꯃꯁꯥ ꯆꯠꯇꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯁꯅꯥꯅꯨ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯅ ꯈꯟꯖꯩ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯂꯣꯏꯅ ꯄꯤꯔꯒꯅꯤ ꯁꯤꯅꯤꯗꯅ ꯁꯅꯥꯅ ꯑꯣꯏꯅ ꯅꯤꯡꯈꯤꯕ ꯄꯣꯠꯄꯨ ꯊꯨꯡꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯅꯥꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯌꯧꯔꯕꯗ ꯃꯕꯨꯡ ꯑꯅꯤꯅ ꯁꯥꯎꯅ ꯆꯩ ꯄꯥꯏꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ ꯈꯣꯝꯕ ꯃꯆꯜꯕꯨ ꯎꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯊꯦꯡꯅ ꯂꯥꯛꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯜꯕꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯆꯧ ꯀꯩꯅꯣ ꯑꯩꯕꯨ ꯏꯄꯥꯝꯅ ꯀꯧꯗꯨꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯣ ꯇꯥꯇꯣꯟ ꯀꯩꯅꯣ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯤꯕꯗꯨꯕꯣ ꯇꯥꯆꯧ ꯁꯤꯝꯇ ꯈꯥꯝꯃꯣ ꯏꯃꯥ ꯅꯥꯌꯦ ꯇꯥꯆꯧ ꯁꯤꯝꯇ ꯈꯥꯝꯃꯣ ꯈꯣꯝꯕꯅ ꯅꯪꯅ ꯅꯅꯝꯃ ꯑꯅꯤꯁꯤꯗ ꯀꯔꯤ ꯄꯥꯎ ꯇꯝꯕ ꯍꯥ ꯈꯨꯝꯃꯨ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ ꯍꯥꯏꯕꯅꯤ ꯅꯆꯤꯟꯗꯨ ꯊꯥꯖꯤꯜꯂꯛꯑꯒꯦ ꯅꯪꯅ ꯇꯝꯂꯤ ꯄꯥꯎꯗꯨ ꯃꯈꯣꯏꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯁꯦꯡꯅ ꯈꯨꯝꯃꯨ ꯇꯥꯆꯧ ꯁꯤ ꯑꯩꯕꯨ ꯐꯨꯕꯤꯒꯅꯣ ꯅꯆꯟ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯅꯝꯃ ꯑꯅꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯑꯔꯥꯟꯕ ꯄꯥꯎꯁꯤꯡ ꯑꯁꯦ ꯇꯝꯁꯤꯟꯈꯤꯕꯅꯤ ꯇꯣꯝꯕꯅ ꯏꯕꯨꯡꯒꯤ ꯁꯅꯥꯗꯣ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯦꯝꯈꯛꯀꯤ ꯏꯆꯜꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯤꯕ ꯑꯗꯨꯒ ꯅꯪꯃꯛꯅ ꯏꯃꯨꯡꯁꯤ ꯀꯥꯏꯅꯕ ꯁꯤꯜꯂꯕꯅꯤꯀꯣ ꯉꯁꯤꯗꯒꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯜ ꯅꯠꯇꯦ ꯅꯪꯗꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯈꯣꯝꯕꯅ ꯁꯅꯥꯅꯨ ꯅꯪ ꯇꯥꯇꯣꯟ ꯑꯩꯈꯣꯏꯅꯤꯅ ꯉꯁꯤ ꯐꯥꯎꯕ ꯏꯆꯜꯒꯤ ꯀꯔꯤꯅ ꯅꯤꯡꯊꯨꯡꯅꯅꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯏꯆꯜꯒꯤ ꯃꯅꯤꯡ ꯊꯨꯡꯂꯕꯗꯤ ꯍꯥꯏꯗꯅ ꯍꯣꯠꯅꯈꯤ ꯄꯨꯝꯕ ꯉꯁꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯍꯜꯂꯕꯅꯤꯀꯣ ꯇꯥꯆꯧ ꯅꯆꯜ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯆꯜ ꯇꯧꯖꯔꯔꯣꯏꯌꯦ ꯇꯥꯆꯧ ꯈꯣꯝꯕꯅ ꯑꯆꯥ ꯑꯔꯝ ꯄꯥꯝꯃꯤ ꯌꯨꯝꯒꯤ ꯏꯃꯨꯡ ꯏꯄ꯭ꯋꯥꯅ ꯀꯌꯥꯝ ꯋꯥꯔꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯗꯕꯤ ꯅꯪꯒꯤ ꯋꯥ ꯅꯕꯨꯡ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯒꯗꯕ ꯂꯩꯇ꯭ꯔꯦ ꯑꯍꯦꯟꯕ ꯗꯨꯛ ꯄꯥꯝꯃꯤ ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯏꯆꯜ ꯑꯁꯤꯗꯕꯨ ꯃꯅꯤꯡ ꯊꯨꯡꯖꯔꯕꯗꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯈꯥ ꯆꯤꯛꯇꯨꯅ ꯍꯣꯠꯅꯕꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯎꯕ ꯉꯝꯗꯕ ꯂꯩꯖꯕ ꯈꯔꯅ ꯄꯦꯟꯊꯣꯛꯄ ꯍꯩꯇꯕꯤ ꯑꯍꯦꯟꯕꯗ ꯄꯥꯝꯃꯤ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤ ꯀꯌꯥꯅ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯍꯤꯡꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯍꯤꯡꯒꯅꯤ ꯉꯁꯤꯗꯒꯤ ꯏꯆꯜꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯈꯣꯡꯒꯨꯜꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯂꯤꯔꯛꯂꯔꯣꯏ ꯑꯔꯣꯏꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤ ꯄꯨꯗꯨꯅ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯜꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯅꯝꯃ ꯑꯅꯤꯅꯁꯨ ꯉꯁꯤꯗꯤ ꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗ꯭ꯔꯦ ꯃꯇꯧ ꯑꯁꯤꯗ ꯌꯨꯝꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯕꯁꯨ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯗ꯭ꯔꯕꯗ ꯂꯪꯖꯔꯨꯕ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯍꯥꯏꯈꯤ ꯋꯥ ꯉꯥꯛꯅ ꯆꯠꯄ ꯃꯕꯨꯡꯁꯤꯡꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯆꯜꯕꯨ ꯍꯟꯅ ꯌꯦꯡꯂꯛꯂꯔꯣꯏ ꯍꯥꯏꯕ ꯁꯅꯥꯅꯁꯨ ꯈꯪꯂꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯛꯂꯦ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯅꯕ ꯅꯨꯃꯤꯠ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯅꯥꯅꯨ ꯃꯥꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯂꯩꯖꯕ ꯈꯔꯅ ꯄꯦꯟꯊꯣꯛꯄ ꯍꯩꯇꯕꯤ ꯉꯥꯏꯍꯥꯛꯀꯤ ꯑꯔꯛ ꯃꯤꯇꯥꯗꯨꯅ ꯑꯩꯅ ꯇꯍꯦꯟꯅꯤꯡꯂꯨꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ इमुंग लेना लेना इमुंग सिंगी मसक फजबदी लायरदना इमा इपादा थंबिरम्बा
ꯑꯩꯒꯤ ꯈꯣꯏꯒꯤ ꯅꯣꯛꯐꯝ ꯇꯥꯈꯤꯕ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯛꯈꯤꯕ ꯏꯄꯥꯝ ꯂꯝꯗꯝꯗ ꯄꯥꯞ ꯆꯦꯜꯂꯕ ꯏꯈꯣꯡ ꯑꯁꯦ ꯈꯣꯡꯗꯥꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯀꯣ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯍꯦꯟꯕ ꯑꯁꯨꯛ ꯄꯥꯝꯂꯨꯔꯤꯕ ꯅꯆꯥꯍꯣ ꯏꯅꯝꯃ ꯅꯆꯥꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯆꯥꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕ ꯑꯁꯤꯒꯤ ꯃꯍꯨꯠ ꯏꯕꯨꯡ ꯏꯅꯝꯃꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯕꯨ ꯎꯖꯔꯒ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯗꯨꯅ ꯏꯕꯨꯡꯁꯤꯡꯅ ꯅꯆꯜꯂꯩꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕꯤꯕ ꯌꯥꯏꯐ ꯊꯧꯖꯥꯜ ꯑꯗꯨꯁꯨ ꯐꯪꯖꯔꯝꯒꯅꯤꯀꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯃꯤꯇꯥꯗꯨꯅ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕꯤ ꯁꯅꯥꯅꯨ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯕꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯅꯥꯁꯨ ꯎꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫